सेट होना फजन मिलाइना थम्बनी मोय ngakna sum engna sum leire aba aina karino loli se miteron se moy de Bishnupriya mitei ne da khoina mitei lon lon bane da to mag mafona khangdare ani se tawri se jeng aba hello myam aigi lifestyle youtube channel da myam bu khoramjari nasi aina myam bu utke ana khali rani fidu phajaba phanek mek naiba set oina myam bu utke ana khali nasi mathangi video de aina myam bu haigi aigi 1k subscriber oiba matam da ai myam bu rani fidu phanek mek naiba phajaba set utkani haina ai haji 1k ngai roige myam bu utpirage aigi channel jiga myam na anoba oiramadi like subscribe share amutak tothokpiu myam changna video se yengpinarasi mayam asiga leile rani fidup gi matungda asiga leire phanek mek naiba asiga uriba myam na phanek asiga uriba rani fidup aina set hoy haina thambani aina set hoina siga thambase myam phajaba phajadaba comment haibirau to myam asiga leiba phanek asiga leiba rani fidup ai sandoga phajana utpige mayam bu mayam video se loiba tang yengbiu mayam bu karamba hana usige ai khangba ngamdare rani fidup se hana usira phanek se hana usira phare duga rani fidup se hana utpirage mayam bu rani fidup se myam na ji urise chekhau manung dene aba ai sandoga phajana utke aba machu se phajaba phajadaba myam comment tauna haibirau asini se mayam rani fidup se moirang sina angoba moirang leirongna angobaga pinka kai asiga leire phanek ki border sina asini se border se ju yamna phajai blue na kai asini se phanek se myam phanek ki design se phajadaba comment da haibirau asiga leire border ma ai asi phanek se ju sandoga myam bu phajana utpige phanek se kona sum ullage rani fidup se sandoga myam boi phajana utpige leirong di jawba khangde leirong di ang bawa bhaw ude me ai siga tawrise jengwa me ai siga leima yaude haji ki tawrise matau che kaino sibu me ai siga leima yaude mapanda lei khara hapchalani me ai siga lei angoba ma sali adui matungda pink color maga sali leirong di jamna kade me ai da maki moirang sidi yamna phejei pisa pikthona angoba na kyam phajana tawna kaba satorok pasidi asim mapan siga oina sum leire me ai da di leirma yaude asiga leire leirong phajaba myama sinise mayamna asi rani fidup se apamba jawrodi comment da haibirau description da I WhatsApp contact pina thamge myam WhatsApp contact tobirau asiga leire phanek se sandoga myam bu phajana utpige sinise phanek se asini se phanek ki design se mapan se yamna phajai si akhoi gi mitei original border ni asina asigumbana se hairadi siga leirong myama mong gi leirong leaba design leaba to asigi design sina asini phanek sigi design se mayam asiga leire rani fidup asiga leire phanek set oyaina ina phajana milaina thambani hello mayam hajikta ina utpa phanek ka rani fidup ka asigumba se mayam machu naiba eningadi comment obirau phanek mayang naiba rani fidup mayam lei machu naiba mayam lei mayam na eninga su ai WhatsApp contact pina thamgani description da mayam WhatsApp contact tawringadi WhatsApp contact tobirau hajik ai dukan gi blog khara utke to mayam aigi batiji laye na ina lehenga dress lebiba do माने आमी कोई तैसे कि लेहंगा ड्रेस दिन ओदिन आमी जे किना दिसी टास्क के आवर आइसे दुकाने तो इना लाइना पिबा दो लेहंगा फिदो लायना सी दुकान दा आमी चा थकना कोना पुनमक लाय ले साबि की दुकान ले साबि जेने सी तौरिसे जेंगा बरसी फजब ड्रेस कैसे चलगा येंगा तौरिसे मसति फजबनी से बखैसो चकचारा भंगी में बखैसो बखैना केलेगा तो मैं आमे चा थना लोइना हजिक ले साबि की दुकान से लाई मागा लोगे गागवाड़ी सुना की तो सिने मसक फजबने आबे सिने बिजे ब्यूटीफुल है बने ब्यूटीफुल हेलो मैम उनाना हराउना लागले ई हजिक दुकान दा नसिगी वीडियो से इन मसिगा लोइसा लगे उनरे से अंगो मथंगी वीडियो दा एगी चैनल से अनो बदे मैं लाइक सब्सक्राइब शेयर अमुतंग तौबियो।